Mahiroi-singi ihau control tawna hotnabda state amadi central force na ngarang chathakiba ka henba thawong adu tawpham thoktaba thabakni tampakta chathariba action asigumna CHINGDASU CHAP manaba action tawbiyu haina Bharatiya Janata Party ki president ADHIKARIMAYUM Sarda na PHONGDORAKLI wafam masing asin ni taifa chutekta leiba thambal sanglen da pangthokiba paugi mifam amada TOMTV na hangba wahangi pakhum piraduna haikibani mahangna makha taraduna hai irang control tawna hotnabada yengbada nungaitaba amadi tawba yaba yadabagi limit adu ngakna security force singna thabak tawbiyu duty tawbada chingtam khaibigano July 3 ta mangkiba mahairoi ani kuki khulai paiba singna tamthina hatkiba thodok adu Bjp Manipur PRADESH na akan mamong da yaningdaba phongdokli Pendabadagi Mahiroi Singna Sangsilakpa Khongjang da security force singna ka henba mong the action tawbigano Mahiroi Singna Sangsilakliba Khongjang asi thamoi sokpadagi sangsilakpani marmaduna security force singna su miyamgi ihul khangna thabak tawbiyu haina mahang haiki Aikoigi security force singna su ahenba yengbada nungaitaba aduga aikoigi yamna aikoina chibawbudi tawba yai haibagi area dugi wangma lalaga madu tawdanabagi appeal ne koina tawrise aduga aikoi Bharatiya Janata Party ki side tagi ching amadi tam animakta aikoi action tawba matamda any central force oigera Manipur force oigera valley da tawriba action se same CHINGDASU tawgadabani haibase Bharatiya Janata Party na already koi hana su aikoi madugi suggestion aikoigi pressure adumak aikoi laikrabani haujiksu aikoi hairiba action na se aikoi lairiba Manipur gi everywhere da aikoi action tawba matamda amaga ching tam haibagi khetnaba leitana madugi chapchaba action tawbiyo haibase